Akashvani Imphal Ngangbam Nganthoi na pau pajari ahanbada maruoiba pau Mukhyamantri Nongthombam Biren na hairi Itihas ka sagonaraba hikru hidongba amadi hiyang tanafam oiriba Sagolbangi Thangapat ningthina semjilagani Tourism Mantri Oinam Lukhoi na hairi Lu henbagi hainabi leirabadi haksang phana nada yektana hingba ngamgani Manipurda COVID-19 na nabagi sang singthaningai oina hanthare haukiba pung kunmari da mioi 13 khaktamak leina asina naba thengnakhi Tha asigi 13 lebak asida paksana COVID-19 gi vaccine kappa hauragani amasung lebak asida COVID-19 dagi naba phagalakpagi sang sada 43.2 yaure Leibak asina malemgi laichat oiriba COVID-19 gi mayokta punna amata oina lan thengnari lamdam sigi miyamna sakhangnaraba mioi kayana sulan phamasida mai paknabagi damak Akashvani Imphal gi ipau gi khuthangda mipum khudingmakna araiba thawang ahum face mask uppa amaga phut taruk lapna na leinaba maimit amadi khusa toina hamdoktuna tarutana na thamnaba apil tawri Manipur gi saknai rabi khunung isai sakpi Laurembam Bedabatina COVID-19 dagi ngakthoknaba miyamda apil tawraduna hai Laurembam Bedabatina ahanba maktada mayambu khurumjari hojik phawbagi oina COVID-19 laichat asidagi ngakthoknaba amatta ngairaba pambaidi sekshinba haiba asina oi sarkarna laichat asi thingnaba hotnariba asigi mathakta aikhoi pumna maknasu bhab taminaduna laichat asidagi tangai phadaba niyam ahum khak ngakna chatminasi aikhoi khudingmangna yumdagi mapan hek thorakpaga face mask soidana upsi sapon natraga hand wash sizinaduna khutsa sengna hamdoksi mi amaga gi marakta phut tarukki social distancing thamsi section bahaibasina aikoi isagi aikoi gi nungsiraba imung manung amadi miyambu laichat asidagi kanba ngamgadoribani mayambu amuk khana khurumjari Hauzik mapung oiba pau Mukhyamantri Nongthombam Biren na hairi mahakna lusingba sarkar asina kanna hotnabadagi raija sigi santi raksagi phibam singthaningai oina phagatle Imphal West ki Sagolbanda leiba Sri Sri Vijay Govindaji Temple da Swadesh Darshan scheme gi makhada semgat sagali basing Temple Committee da khusinabagi thoromda Mukhyamantri na hai hauzik paliba sarkar asina miyam gi damak tangai phadana ihan hana paikhakadaba thabak sing khongdoktuna khongjel yang na thabak paikhalakhi madugi mahina ngasidi santi raksagi phibam phagathanbaga loinana tangdu leitaba samasama ohele masigi mathakta raijagi saukha thorangi thabak kaya pan leitana ningthina paikhat pangamle singam sung tamgi mafam kaya da tourist spot kaya semgatnaba honari raijagi bidhan sabha kendra pumnamakta lupa lakh kuntra sarkar na piduna amadi MLA singi local area development fund dagi lupa lakh kun kaithoktuna eco tourism park amamam sengotpagi thabak sathari Sri Biren hai Itihas ka sagonaraba hikru hidongba amadi hiyang tanafam oiriba Sagolbangi Thangapat ningthina semjinaba honaragani Mathangi hikru hidongba lakpada konungi Thangapatasu hiyang tanabagi thorom pangthoknaba darkar leiba thabak sing lokhatnaba Mukhyamantri na tourism vibhag ki official sing da khanghanki Sigi Thangapa simadi compulsory tusoi mai araiba fandaroda lakadaba budget hapagai semnaba asimai leiba ko yamna maruiba Pergi pari buri ke sumari lain apa, pergi tradisional ke sumari lain apa, juga masih ikut saya ini kita anda apa hekru itu pergi hiang hilang tanah pergi sigi guys, makan dingin, sini pergi identity yang pasal nak thamur pick up besar, masih dia ikhlas pasal nak jauh na, award kasi ini tahu, jauh na biar lah, aduga saya kuding dia, yang pasal nak kita pergi. Aikhoi punna khusamna duna manglangi khungang semlase haiba wakhalonda lu henbagi campaign amangasi Imphal West Jilla gi Konthojam Lairembida tourism mantri Oinam Lukhoina hudokre campaign asi Northeastern Council gi swasta scheme gi makhada pangthokpani thoromduda wangangbada mantri na hai khunai gi oina khwaidagi nemba thaktagi hauna lu henbagi hainabi leirabadi tarutananba haksang phaba punsi mahing amada hingba ngamgani Mahatma Gandhi na lu henba Bharat ama ohenaba khanjaramba wakhalon singa dubu mapung phana thabakta onthoknabagi damak Pradhanmantri Narendra Modi na swasta campaign ase hudokibani lu henbagi hainabi leiduna mipum khudingmak masama u pharabadi lam khudingmakta saukharhanbada asoba mateng oigani Manipur gi mafam khudingmak tarutana na thambangam labadi lam koiba miyo kya lakpagi sang hengelakani Konthojam Lairembibu
religious site ama oina semgatnaba Mukhyamantri da taksinduna tangai fadaba fan hapnanaba honagani hainasu mantri na thajaba phongdokhi thorom aduda Tourism Corporation of Manipur Limited ki chairman Mohammad Asibuddin Mukhyamantri ki advisor Dr. Sapam Ranjan amasung makok thongba official kya saruk yakhi Zeribangi Babu Parada leba District Police Office Complex da nongna saba multipurpose hall amang asi sangakhre thoramduda IGP Zone 2 Manipur Clay Khongsai Zila adugi SP Moirangthem Mobi Deputy Commissioner W Malengan ba senglei tongan ba bibhag singi makok thongba official sing amadi Maira Paibi yauna civil society organization singi lusingba singsu saruk yakhi paugi marak thatna tenba break ama CCT Manipur da puthok saba CCT na haksang da piriba kanaba singa sina maram oiraga India amadi mapal leibak sing da yamna pamna sizinaba hengalakli CCT asi puthok pada CCT ge factory amadi farm da miyoi kayama thabak piduna hingnaba ge lanfam da achobu mateng pangli malemgi mafam kaya da export toriba CCT asi changnaina sizinna duna haksang phana leibiu paujenjeri ba CCT Swiss Agronomy Private Limited Kwakaithel Lamdong Leikai Imphal contact tobiu 8974 Tabiriba pawase akasmani Imphal dagini Manipur da COVID-19 na nabagi sang hantharuktuna haukiba pung kunmari da miyoi 13 khaktamak nauna COVID-19 positive oikhi miyoi sing adugi manungda 13 na general population dagini aduga ahumna Central Armed Police Force kini COVID-19 Command Control Room nang asinu midang wairam thokiba serol amada hairiba matam asida miyoi amata COVID-19 na nabadagi sikhibagi paw leite haukiba pung kunmari da miyoi 38 leina asina narambadagi fagalakhi haujik raija sida COVID-19 gi apunba case masing lising kunipan chatruk humfu sure masigi manungda haujik fawbada miyoi lising kuntaret chanipan subna manga naba phakre leina asina nabadagi sikhiba migi masingna chahum humfu manga sure haujik active case summary mirfudara leiri naba fagalakpagi sang sada mirfudara tare dasmik sino amma oire Karam Syam MLA nangasi Imphal West ki Lilong Chajing Mairen Khongda pangthokpa thorom amada school van driver Sama humphum doida lupa lising manga gi senpham sing yen thokre thoromdu da Sri Syam na hai COVID-19 gi laichatna raija sigi miyam gi mahausa gi punsida sauna kaiba pibatana tana sel thum gi phibam da su chaitheng piri laichat asina maram oiduna school sing kana dabadagi van thauduna school gi mahiroi sing puba driver singna imung manung puna bohona bada thengnari ba waba sing aduda mateng pangbo ina senpham sing asi pibani mangna hai awa ana taraba miyo sing buminung siga loina na mateng pangba haibasi tokpham thokpa thodang amani awaba taraba miyo sing gidamak matham supada angamba mateng pangna ba sem saduna leiri mikhal gi matang da Sri Syam na hai bhot matam da saksa haijana raga amadi sel lawraga ekhoi gi mamal yamla ba hak yon thokpagi thabak toklasi miyam na su isa gi hak manghandana ba hona minasi haina Sri Syam na apil tawri Kakching Jila gi Sora amadi Langthabal ga lonaba National Highway Sama ani da ngasi ayuk pung 10 makhairom tabada thokiba lambi gi khudongthiba thodok amada hanagi mantri amasung Manipur Pradesh Congress Committee MPCC gi Vice President Morangthem Hemanta Soktuna Imphal gi Sija Hospital da pukhatkre hairi aikhoi gi thawal paumin hai laibak thiba thodok aduda Sri Hemanta gi loinabi leikhidre Pradhan Mantri Kaushal Vikas Yojana PMKVY gi makhada Wangkhem Vidhan Sabha Kendra gi khangalaba miyoi lising machani pandangasi PMKVY gi certificate amasung miyoi 38 da phitu naba machine singyan thokre BJP Manipur Pradesh ki Department for Coordination of Trust amadi Center for Women Empowerment ani na sinduna yairipok khoirom kangjaibung multipurpose hall da pangthokiba thoromduda Rajya Sabha gi MP lesem basana jawba BJP Manipur Pradesh ki President Professor S.T. Kendra amadi dolasi gi miyoi kya saruk yakhi Sigi tara tarukta leba sida paksana COVID-19 gi hida kapa hogodoriba sigi mangoina na hayeng Pradhan Mantri Narendra Modi na Rajya Singhi Mukhyamantri Singa video conferencing gi khuthang da wari sanagani Pradhan Mantri na hai hida kapa gi thabak ihan hanba oina aikhoi gi thauna faraba doctor sing healthcare worker sing amasung safai karmachari yauna frontline worker sing da hogani Pradhan Mantri Office na hai wari sanabadu da hojik oriba COVID-19 gi phibam amasung COVID-19 vaccine kapagi matang da khanagani National Regulator Drugs Control of General of India na leibak sida COVID-19 gi vaccine ani Covishield amasung Covaxin athu akai gi oina sizinabagi ayaba hanana pikhrabani leibak sin bathung bada hida kap kadawriba sida
हेल्थ केयर वर्कर अमसुंग फ्रंट लाइन वर्कर कोटी अहुमलोमदा हाना खुदोंचाबा पीगनी मदुगी मथंगदा सही 50 गी मथक्ता लेबा मियोइसिंग अमसुंग सही 50 गी मखादा लेबा मसागी अनाबा लेबा मियोइ कोटी 63 लोमदा हिदाक असि कापकनी मरग असिदा प्रधानमंत्री नरेंद्र मोदी ने सभापति ओइदुन ngarang pangthokiba awangba thaki mifamda lebak sigi raija amasung union territory singda lokhaliba covid vaccination gi sem sariba singi matangda khanaki akaswani paumina hai mifamaduda covid vaccination gi matangda maru oina thaudang lawgederoi singi training gi matangda sukupna khanaki hauzik phawada jati thaki training the state immunization officer cold chain officer IEC official singam sung development partner punna lising ani chahum humpu training pikhre aduga raija zila amasung block ki thakta program manager lising humphuma thoi henba vaccinator lakh ani amasung vaccination team lakh ahum lising humbudra hena training pikhre hairi Rashtrapati Ramnath Kovind hairi malem sinba thungbada singnaba ma oiriba covid-19 laisa thingnana ba honabada bharat na mangjil thana thabak paikhatli Prabhasi Bharatiya Divas Convention lising ani kunma thoi loisin bagi thoramda wangang badang rang Rashtrapati na hai Atmanirbhar Bharat Abhiyan gi sauna mai pakpa ama oina Bharat na sajaba covid ki vaccine ani puthokpa ngamba asi lebak asi gi oina sauthok chaningai ni Mangna hai malem gi lebak sama yang khairomda Bharat na hidak langthak pibadagi lebak asibu malem gi lebak singna hidak langthak marang kaiba leba ama oina unarakli thoramdu da virtual oina wangang bada Pradhan Mantri Narendra Modi na hai Bharat na sajaba covid-19 gi vaccine ani asina miyoiba jati bo so engam thokhandana ba lebak sina sem sari Made in India gi makhada puthokli be hidak sing sina malem pumbada kanaba piragani haina su Pradhan Mantri na makhata ki Akaswani Imphal dagi pauta biri Lebak sida covid-19 dagi naba phagalakpagi sang sada marifudara taruk dasmik mari ani yaure hauki bapung kun mari da miyo lising taramapan hena laina sidagi naba phagalakhi masiga loina na hauju phawbada punna miyo koti ama lising humbudara manga hena covid-19 dagi naba phakre Haksel Mantraloy na hai Lebak sigi apunba positive case ki sada ani dasmik ama mari khaktamak active case oiri hauji apunba active case masing lakh ani lising kulhumdoini hauki bapung kulmari da nauna miyo lising 35,795 covid-19 naba thengnabadagi apunba positive case masing koti ama lakh mari lising 50 yaure Mantraloy na hai Lebak sigi covid-19 na sibagi sang asi sada ama dasmik mari oiri masi malem gi oina yengnabada khwaidagi nemba sangni hauki bapung kun mari da miyo chani sumna ama sikhi bagaloina na hauji phawbada lena astagi sikhi ba masing lakh ama lising 50 samapan mirpudrama pan sure ICMR gi paw matung ina hauki bapung kun mari da lebak sida covid-19 gi sample lakh 9 lising 9 hena test tawkhi masi tharaga hauji phawbada test tawkhi ba masing koti 9 lakh 10 hele Mizoram da hauki bapung kun mari da covid-19 gi anoba case 13 thengnare aduga miyo amana lena asida gi naba phakre Masiga loina na raija du da COVID-19 ki positive case lising mari chani marfudarani thoi sure hauzik phawbada miyo lising mari chama marfutaruk lena asdagi naba phakre hauzik active case ki masing marfudarani pan leiri raija du da COVID-19 dagi naba phagalapgi sangsa da marfudara 3.8 ama yaure Tripura da hauki bapung kun mari da COVID-19 ki anoba case ahum thengnare aduga miyo 9 naba phakre hauzik raija du da punba positive case ki masing lising 13 Chahum subna ani gi manungda lising 19 naba phakre raija du da covid-19 ki active case 52 khakta ngaire naba phagalakpagi sangsa da marfudrani pan dasmik 3 yaure loisilakpada covid-19 dagi ngakthoknaba face mask uppa phut taruk lapna na leiba khusa amadi mai mitaru tanana thamba haiba samba thawang ahum asi ngakna chatpinaba amuk hana ningsingjari aroibada maroiba paw amuk hana Mukhyamantri Nongthombam Biren hairi इतिहास का सागोनरबा हिक्रू हिदोंगबा मदी हियांग तानाफम ओइरिबा सगोलबन गी थांगापाट निंथिना सेमजिलगनी टूरिज्म मंत्री ओइनाम लुखोइना हाइरी लु हेनबगी हैनबी लेरबदी हक्सांग फना नादा येक्तना हिंगबा ngamgani Manipur da COVID-19 नाबगी सांग सिंथानिंगाई ओइना हंथरे हौखिबा पुंग कुनमरी दा मियोइ 13 खक्तमक लेना असिना नाबा थेंगनाखि थासिगी 13 तगी लेबाक सिदा पाक्सना COVID-19 गी वैक्सीन कापा हौरगनी अमसुंग Lebak sida COVID-19 dagi naba phagalakpagi sang sada 93.2 yaure Paulo Jare